Miyoi ani amas positive oiramba thengnare Orissa da COVID-19 gi case ahum suri Miyoi ani amas positive oiramba thengnabaga loinana satliba sahi sigi oina Orissa da COVID-19 gi case ahum suri haina official singna ngarang phongdokri COVID-19 gi case ahumak Ganjam district thengna khibani haina su makoina phongdokri Public Health ki Director Rabindranath Mishra naiki Anoba COVID ki patient anima house home isolation tawri amadi makoi gi phibam phana ledi atopa patient aduna nupini haina phongdok laduna Mishra naiki magna hauzik Barhampur da leiba AKCG Medical College da layengli maki haksang gi phibam su phana ledi dubu mahak diabetes hypertension amasung heart kamari lainaba laina singsu nabana maki phibam kupni yengsil haina magna phongdokli miyamna mi paidana ba appeal tawraduna Mishra naiki masi common influenza ga manaba laina amu oirakli amasum virus asigi mapangal sontarakli panbaya badi Orissa sa yesigi ahan bu oina housing academy medical college ta layeng liba nopi patient adu yemjake numita COVID-19 positive oirama thena khibani amaromda health amasum family welfare department ki special secretary Santosh Mishra hospital adu satuna phibam asi yengsin khrabani hari Konrad Changmana NPP Manipur State ki office hangdokre ngasi party ki mifam pangthokadori naminini gi khongchata Imphal thonglakhiba Meghalaya gi minister su oriba NPP President Dr. Konrad K Changmana National People Party NPP Manipur State ki office hangdokre Palace compound leiba MSFDF thasik kungamanga ayupung mapan ga makhai digi hoduna party ki sahi gi mifam pangthoktuna maru aiba wafam kya khanagadori Naminini gi khongchata Imphal International Airport thunglabaga permission hangbo hangi pakum piraduna Meghalaya gi minister su oriba NPP gi National President Konrad Changman hai party gi mapangal hena hanana bamati Manipur gi miyamna thengnari bi issue sing hak thengnana khang mangamna banumit nini gi khongchata Manipur da lakpane state asigi miyam gi yaifana bakari khongthang lokhatpa yabagi haibadasu party gi thakta khanaragani loinana party asigi lusingba sing MLA sing yauna mifam pangthoktuna organization gi maru oiba wapam kya su khanarina nainaragani New Delhi da hauzik examination paper leak ki mayokta mahiroi sing sangsiliba khongjang gi matangda magna pawmi sing da hai leiba asida leiriba paper leak ki watho asi misang mikhai nai dana sabsaba investigation sathaduna siena bapuna matik sa baserak pifam thui maduna taduna examination paper leak ohenbegi thawdokta siena haiduna investigation ningthina tawdana miwema bu hekta Ocean Sindopana Diaroi, Logi Matung in a police in the Sukonjang Roy Singu Lakshana Bohana Basumi, Maduna Taduna Kahen, but Honsa Tabati Langani, Atubada, Waris Hanaduna Watu Asigi issue, Subsaba Sulusanama Purakani Havigit Hazabalaki. Nominigi Kongsa in Fall Tulakiba, Konrad Sangmana, Nasi Mantripukigi. Marshalian the Labour NPP Manipur State ki office hangdokpagi thoramaduda NPP ki State President Dr. Lorhoff Hozi Minister Khuraizam Loken NPP ki National Vice President Irengbam Hemosandra MLA Zamhenglung Panmai Thongam Santi Irengbam Nalini Mayanglambam Rameshu Yona Party isi ki thomai kya su saruyaki Pakistan Military amadi police ki apun basek posta suicide bomb attack sa thaduna miyoi taraga manga hatri Pakistan gi Khyber Pakhtunkhwa province ta laiba military amadi police ki apun basek post amada suicide bomb attack sa thaduna Pakistan lanmi taraga ni thoi yauna puna miyoi taraga manga laikhitri Pakistan based of a news agency amagi report ki matung ina Pakistan gi Khyber Pakhtunkhwa province ki manungsanba Teng district ki Dera Ismail Khan Road laiba military amadi police ki Manjikhel da hangba apun basek post amada suicide bomb attack sa tharakpada puna miyoi taraga manga laikhitri Pakistan Army gi Inter Service Public Relation ISPR gi makai digi thokpa statement amagi matung ina explosive material kaya thana yaw gari amana hairiba military amadi police check post aduda atamnana thingjinduna suicide bomb attack sa tharakhibani aduga khulai paiba militant singna check post aduda security gi thaudang loriba security personnel singna makhata na numai kapsindun attack sa tharakpadagi nakal anigi marakta akan mamong na khutonaki Suicide bomb attack amadi numai kap na pigi thaudu aduda security personnel taraga ni thu yauna puna miyoi taraga manga laikhitri haina ISPR gi makai dige phungtorakli local media reports singi matung ina laikhidraba miyoi sing adu gi manungda police personnel ani amadi forest department gi official amasu yawi heri
Militancy Sataraki, suicide bomb attack Aduda, Sorona Miyoi Taragani Twitty Kuntra Papa so open and creek. Militant number the security force in Gimarak the Nomai Kapna Bigi Taudo Duda, security force and Sorona militant Marie de Gitarupawa Hat Krehena, report Aduna Makatana Fondorakli. Lairon by Faikuldagi Faraga Hatokiva Pastor Manugi Yumamasum, Skuldagi Lupa Lak Taraga Marirongi Possessing Hurankri. Lairon by Faikuki Kuldagi Kuki Kulai Paiva theories could puamana, Mamit Amasum could pullaga pardon Pukraba Matunda, Mihatin Hatokiva the Yaukiva Lakidrava, Konsa Kuldagi, Pastor Lemren Doctor Manu Thiumaisi Nifugamangagi. Mi amata lainaraktarabi yumamasum mahakna salaizaramba mahisangdagi puna lupa lak taraga mariga lising taraga nithoironggi mamal yamlaba possessing huran khre haina police da complaint torapadigi FIR case ama register tawduna lokatri thawdo sigi matana sakmai police station da tha sigi kungi nungthil pung manga ga min yakai ga mangarum tarakada complaint report file toraki bulai kidrawa pastor sigi manau nupagi mamingna Paiso Thiumai si Kuntragom de Apokpa Latpi Bau Thiumai Koi Maki complaint report as in the police the Wakalibana Tha Sigi Mangada Imphal West District ki Sakmai PS na Konba Laimukong Singmang the Liba Maki Laikidrava Mayamba Pastor Manugi Yuma Masumak na Salaizaramba Mahisang Hof International Institute ki Mamal Yam Lava Possessing Koki Fruki Miyoi Singa Horan Kre Habiki Pau Tha Sigi Mangada Laikai Miyoi Krana Kangalaki Haidibana Minasida Lairon by Fikulda Maki Mayam Bayauna Nupi Taragani Toiga Puna Miyoi Taragani Pan Paki Batadok Mi Lainadrava Maki Yuma Masum School Sida Koki Fruki Nisinaba Miyoi Sing Sangbu Uki Masum Makoini Imungi Polam Sing Yauna Mahisanga Sigi Mahiro Singna Sizinava Education Material Sing Computer Sing Electronic Equipment Masum Atay Mamayama Polam Sing Huran Kipin Hadi Tagdo si Tha Sigi Mangana Tokrabasu Potsai Singasi Huran Ki Habiki evidence Amatamata Madura Pangdavadagi Police the Kudak report of Kiti Huran Pukri Polam Singasina Hari Vasanpa Basigi Oigani Hierarchy Huran Kibasingi Manunda RO filter refrigerator school amasum yumna sizinaba washing basin ani computer set kuntra blanket amasum atay firol sing yamlaba colleague sing mahiroi sing notebook classmate sing atay polam khara yauna gas cylinder nipan battery ga konaba inverter Epson printer syntax mga gas stove ahum computer gi window mga water heater stand fan taruk amasum polishing yang khairom piba generator amani hadi mahaki mayamgi yumasi mahak yauna nagami samsing mamang thagi 16 da